Tamthiraba COVID-19 laichat asidagi ngakthokna lainaba miyamna nongmagi oiba exercise amadi meditation tawduna hakchang fana lainaba hotnasi haina Manipuri film game saknai rabi mamiroi Soma Laishram na Impact News ta fongdorakli Soma masamaksu laichat asidagi ngakthokna lainaba yoga tawri hairi COVID-19 ge hojik oiriba fibam asida miyamgi oina khwaidagi maru oiba asi physical amadi mental health na oiri maramasina hakchang fana lainabagi damak miyamna Checksina amadi SOP ngakna chatminasi hairakli COVID-19 की first amadi second wave की China na miyam da awaba kya phangan batana tana aikoi iraktagi thawai kaya amasu laina asina maram oiraga manghan bikre miyam gi awaba da ai ha su saru yazari aduga miyam pumnamaksu wakhal chawthokna amadi hakchang phana laina batamsi awa anana sagona raga chatpa miyoi mapok oibana aina hygienic libadi tamthireba laina asi ngasi haing loigada banate aduna miyam bu checkshin biyu SOP kaya ngakpiduna ishabu amadi miyam busu laina asidagi ngakthokminasi hojiki matamda miyam yamna darkar orisi physical amadi mental health ni laina asina maram oiraga mental stress leibana isagi immune sontharakpale aduna miyamna nongmagi oiba exercise natraga meditation tawduna healthy lifestyle ama laina bahona biu ai isa maksu yoga amadi exercise khara tawjaduna ai COVID-19 asibu thengnana ba ngamna bahona jari mapanda tangai fadana chatpi da bayadana chatliba miyamsu miyamgi seva da hotnariba sarkar workers amadi doctor singbu appreciate tawbo oina akoina mask amadi sanitizer use tawduna frontline workers singbu ikai khumnaba utsi miyam puna khutsamina duna pandemic asi lantheng minaraga maithiba piba ngamba haibadu umina